ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯀꯨꯝ ꯑꯃꯒꯤ ꯄꯨꯟꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯃꯤꯟꯅꯕꯇ ꯅꯠꯇꯅ ꯑꯊꯦꯝꯄꯣꯠ ꯂꯥꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯎꯠꯄ ꯅꯨꯃꯤꯠꯅꯤ ꯃꯦꯔꯥ ꯍꯥꯎꯆꯣꯡꯕꯒꯤ ꯊꯧꯔꯝ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤ ꯃꯦꯔꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯡꯂꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯗꯤ ꯀꯪꯂꯥꯗꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯨ ꯑꯣꯏꯔꯤꯕ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯃꯥꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯄꯥꯡꯊꯣꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯃꯃꯤ ꯇꯤꯚꯤꯅ ꯎꯍꯟꯖꯔꯤꯕ꯫ ꯍꯀꯨꯝꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯄꯦꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯃꯁꯨꯡ ꯇꯝ ꯅꯨꯡꯁꯤꯅꯕ ꯍꯦꯟꯅ ꯄꯨꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯍꯧꯅ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯏꯪꯅ ꯆꯠꯄ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯃꯁꯤꯡꯇꯪꯗ ꯑꯩꯈꯣꯏ ꯄꯥꯝꯃꯤ꯫ ꯑꯩ ꯏꯁꯥꯕ ꯀꯣꯝꯆꯥꯅꯤꯅꯤ, ꯑꯩꯒꯤ ꯂꯩꯐꯝꯅ ꯁꯒꯥꯡꯗꯒꯤꯅꯤ, ꯑꯗꯨꯒ ꯏꯅꯥꯎꯁꯤꯡꯁꯤꯅ ꯊꯌꯣꯡꯗꯒꯤꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯁꯤꯗ ꯉꯁꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯑꯇꯩ ꯃꯇꯝꯗ ꯇꯧꯕꯒ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ, ꯄꯤꯁꯁꯤꯁꯨ ꯌꯥꯝ ꯊꯨꯅ ꯄꯨꯕ ꯑꯣꯏꯔꯛꯁꯅꯨ, ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕꯗꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯑꯩꯈꯣꯏ ꯅꯨꯃꯤꯠꯅꯈꯤꯁꯤ ꯍꯥꯏꯕꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯖꯔꯤꯕꯁꯤ ꯑꯔꯥꯝꯕꯥꯏ ꯅꯤꯡꯒꯣꯜ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯑꯦꯗꯚꯥꯏꯖꯔ ꯇꯤꯝꯅꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯋꯥꯌꯨꯡꯕ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯉꯥꯏ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯏꯟꯗꯤꯖꯤꯅꯁ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯕꯨ ꯇꯥꯁꯟ ꯈꯣꯝꯖꯤꯟꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏ ꯃꯔꯤꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯅꯤꯡꯒꯣꯜ ꯑꯗꯨ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯔꯤ꯫ ꯌꯦꯜꯍꯧꯃꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯅꯤ꯫ ꯁꯤꯅ ꯄꯥꯡꯊꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯍꯤꯁꯇ꯭ꯔꯤ ꯏꯇꯤꯍꯥꯁꯁꯤ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯇꯝꯃꯤ ꯆꯤꯡꯃꯤ ꯍꯥꯏꯅꯗꯕꯀꯣ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯑꯃꯅꯤ꯫ ꯑꯍꯥꯟꯕꯅꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯄꯁꯤꯗ ꯑꯔꯥꯝꯕꯥꯏ ꯃꯌꯥꯝꯅꯒ ꯁꯨꯃꯥꯏꯅ ꯉꯥꯛꯑ ꯂꯥꯛꯄꯤꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯋꯦ꯫ ꯁꯤ ꯇꯧꯔꯛꯇꯕꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯛꯇꯕꯁꯨ ꯀꯨꯏꯔꯦꯗꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗꯒꯤ ꯂꯥꯛꯂꯝꯕꯅꯤ, ꯑꯗꯨꯒ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ꯫ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯆꯥꯕ ꯆꯥꯕꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯑꯗꯨꯝ ꯈꯔ ꯐꯣꯟꯗ ꯊꯥꯔ ꯂꯩꯕ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯁꯦ ꯆꯣꯊꯦ ꯆꯥꯟꯗꯦꯜꯀꯣ ꯆꯥꯟꯗꯦꯜꯗꯒꯤ ꯂꯥꯛꯇꯣꯏꯕ ꯑꯗꯣ ꯁꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯦꯕꯀꯣ, ꯑꯗꯨꯒꯤ ꯆꯥꯟꯁꯇꯣ ꯐꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯥꯟꯁꯇꯣ ꯂꯧꯔꯒ ꯃꯦꯔꯥ ꯍꯧꯆꯣꯡꯕꯁꯦ ꯌꯥꯎꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯗꯣꯏꯔꯤ ꯏꯁꯥꯒꯤ? ꯊꯥꯔꯠ ꯇꯥꯏꯝ ꯑꯣꯏꯗꯣꯏꯅꯦꯀꯣ꯫ ꯑꯗꯨ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔꯗ ꯌꯥꯎꯕꯗꯨꯒ ꯍꯟꯗꯛ ꯗꯤꯁ ꯏꯌꯔ ꯌꯥꯎꯕꯗꯨꯒ ꯁꯝ ꯗꯤꯐ꯭ꯔꯦꯟꯁꯇꯤ ꯂꯩꯔꯝꯒꯅꯤ, ꯆꯦꯟꯖꯤꯡ ꯂꯩꯔꯝꯒꯅꯤꯀꯣ ꯏꯁꯥꯗ꯫ ꯑꯗꯣ ꯀꯩ ꯐꯤꯜ ꯇꯧꯕꯒꯦ? ꯑꯗꯨꯒ
ꯈꯪꯗꯦ ꯑꯗꯨꯁꯨ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯁꯥꯒꯠꯅꯕ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏ ꯃꯦꯔꯥ ꯍꯧꯆꯣꯡꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯌꯨꯅꯤꯇꯤ ꯀꯥꯏꯗꯕꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯅꯤꯡꯕ ꯄꯥꯝꯃꯦ ꯑꯩ ꯏꯁꯥꯃꯛ ꯑꯔꯥꯃꯔꯤ ꯂꯦꯕꯦꯜ ꯁꯞꯄꯣꯔꯇꯤꯡ ꯀꯃꯥꯟꯗꯔ ꯑꯣꯏꯖꯔꯤ ꯎꯗ ꯈꯨꯃꯟ ꯑꯗꯨꯒ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯔꯥ ꯋꯥꯌꯦꯡꯕ ꯅꯨꯃꯤꯠ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯇꯧꯕꯗ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯣ ꯍꯦꯟꯅ ꯇꯧꯍꯟꯖꯅꯤꯡꯕ ꯑꯃꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯇꯝ ꯑꯀꯛꯅꯕ ꯉꯥꯏꯔꯒ ꯂꯩꯕ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯆꯥꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯣ ꯈꯨꯟ ꯈꯨꯟꯒꯤꯕꯨ ꯑꯣꯏꯔꯣ ꯂꯝ ꯃꯥꯏ ꯀꯣꯜꯂꯤꯕ ꯂꯥꯏꯕꯨꯡꯁꯤꯗ ꯂꯥꯏꯕꯨꯡ ꯀꯥꯕꯒꯤ ꯍꯩꯅꯕꯤꯁꯤꯇꯪꯒꯤ ꯊꯝꯍꯟꯖꯅꯤꯡꯉꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄꯗ ꯍꯦꯟꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯔꯒ ꯈꯟꯖꯩ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯤꯁꯤꯀꯣꯜꯒꯤ ꯑꯣꯏꯅ ꯂꯥꯛꯆꯕꯅꯦ ꯃꯤꯁꯤꯀꯣꯜꯒꯤ ꯁꯦꯟꯇꯥꯛꯄꯨꯔꯦꯜꯁꯦ ꯁꯥꯏꯊꯣꯡ ꯑꯣꯖꯥ ꯄꯥꯛꯄ ꯁꯥꯏꯊꯣꯡ ꯄꯥꯛꯄꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯥꯛꯄꯨꯔꯦꯜ ꯑꯣꯏꯕꯤꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯁꯦꯟꯇꯥꯛꯄꯨꯔꯦꯜ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯥꯏꯊꯣꯡ ꯄꯥꯛꯄꯁꯤꯒꯤ ꯃꯈꯥꯗ ꯂꯤꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯁꯥꯟꯅꯖꯕ ꯇꯤꯝ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯃꯤꯁꯤꯀꯣꯜꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯑꯩ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯩ ꯍꯟꯗꯛꯀ ꯊꯥꯔꯒ ꯆꯍꯤ 5 ꯑꯩ ꯁꯔꯨꯛ ꯌꯥꯖꯔꯦꯅ ꯂꯧꯋꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯁꯦ ꯊꯥꯔꯤꯕ ꯊꯧꯔꯝꯁꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯄꯥꯡꯊꯣꯛꯇꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯃ ꯑꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯒ ꯆꯍꯤꯁꯤꯗ ꯄꯥꯡꯊꯣꯛꯄ ꯑꯣꯏꯕꯅꯤ나 ꯆꯍꯤ ꯑꯃ ꯀꯥꯟꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯁꯣꯊꯕ ꯃꯥꯡꯖꯕꯇꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯣ ꯍꯟꯗꯛ ꯂꯥꯟ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯤꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯑꯗꯨꯒ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝꯁꯦ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯏꯃꯦꯖ ꯑꯃꯈꯛꯇꯪ ꯍꯥꯏꯇꯥꯔꯦꯅꯦ ꯑꯄꯨꯟꯕꯒꯤ ꯏꯍꯧ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯁꯥꯒꯠꯆꯔꯒ ꯎꯠꯄ ꯊꯧꯔꯝ ꯑꯃꯈꯛꯅꯦ ꯍꯥꯏꯅ ꯂꯧꯖꯩ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯆꯤꯡꯗ ꯄꯨꯟꯅ ꯈꯨꯟꯗꯥꯔꯝꯕ ꯖꯥꯇꯤ ꯑꯃꯈꯛꯅꯦꯅ ꯍꯥꯏ ꯑꯗꯨꯒ ꯆꯤꯡꯗꯒꯤ ꯇꯝꯗ ꯀꯨꯝꯃꯛꯑꯒ ꯈꯨꯟꯗꯥꯈꯤꯕꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯃꯦꯔꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯄꯨꯟꯕ ꯑꯣꯏꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯊꯣꯛꯂꯛꯄ ꯊꯕꯛ ꯑꯐ ꯐꯠꯇ ꯑꯣꯏꯕꯔꯥ ꯑꯗꯒꯤ ꯂꯥꯛꯀꯗꯧꯕ ꯑꯋꯥ ꯑꯅꯥ ꯑꯣꯏꯔꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯩ ꯍꯥꯏꯕ ꯁꯛꯇꯝ ꯑꯁꯦ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯁꯤꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯤꯌꯥꯝ ꯃꯥꯡꯗꯁꯨ ꯎꯠꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯁꯤꯁꯦ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯗ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯈꯛꯅꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯔꯥꯝ ꯇ꯭ꯔꯥꯏꯕꯇꯒꯤ ꯂꯥꯛꯄꯅꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯥꯝ ꯇ꯭ꯔꯥꯏꯕꯇꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯁꯦ ꯐꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯩꯈꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗꯤ ꯂꯥꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯃꯔꯝꯁꯨ ꯂꯥꯛꯄ ꯐꯥꯔꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯈꯣꯏꯁꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕꯤꯔꯦꯕꯀꯣ ꯅꯦꯛꯁ ꯏꯌꯔꯗ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯗꯗꯤ ꯉꯁꯥꯏꯕ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯇꯨꯡꯗ ꯀꯩ ꯌꯥꯎꯅꯤꯡꯕꯒꯤ ꯑꯣꯔ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯍꯥꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯇꯒꯤ ꯑꯍꯟꯁꯤꯡꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯌꯧꯔꯝꯃꯦꯕ ꯃꯔꯥꯝ ꯐꯨꯔꯨꯞꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯌꯥꯎꯗꯨꯅ ꯂꯥꯛꯑꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅꯗꯤ ꯑꯗꯨꯝ ꯃꯔꯥꯝꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯏꯁꯥꯅ ꯑꯗꯨꯝ ꯃꯥꯏꯄꯨꯔꯒ ꯑꯗꯨꯝ ꯌꯥꯎꯕꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯜꯍꯧ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯛ ꯄꯨꯟꯕꯒꯤ ꯇꯟꯖꯥꯁꯨ ꯐꯪꯗꯦꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯉꯤꯅꯦꯕꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯁꯨꯀꯣ ꯑꯗꯒꯤꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯦ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯎꯅꯕ ꯊꯦꯡꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯐꯝ ꯑꯣꯏꯗꯣꯏꯅꯦꯕ ꯑꯇꯩ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯦꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯆꯠꯂꯨꯔꯀꯥꯟꯗ ꯎꯕꯩ ꯋꯥꯅꯤ ꯃꯣꯏꯅ ꯇꯝꯗ ꯂꯥꯛꯑꯀꯥꯟꯗ ꯎꯕꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ
सिगी अखोगी पुल्लिबा थेंगरिबा कौनरिबा ngangnariba सिगी रिलेशन से सिजे सरुक अखोगी मणिपुर प्रजा खदि माना सरुक याबा यादु हजनु samna ga akhoi angang oi ngai matam da kangla kai se thoina mina ka syam changna ram deba degi mera housong ba ka hai se akhang ba khana sa na ga su akhoi ki kaisu people amana ta participate tau deba adu object ki hau da tau da na wai bu lai kai degi ga la ga ki kangla se mera housong manu mista ni ga an han ba se akhoi ba si ba ka akhoi mai tai gi ba kai gumba ma dila abra na khanjai ngo ha ba di na ga na thai ra ga lai ro ba akhoi ki chana kanglo na akhoi ina lai ni se kana ma kai di khala abra ka ma kai ni jang abra ka ma kai di understand tau ra abra na khajai ai di ming an shini ai sabung ko te gi ni ai di mera hau chong mana la ba si da ai di hana ai akhoi ni nga mera hau chong mani mit ta la ma na ta ba ai da re ne ai di nga ha gai ai ta akhoi gi si gi ni chi da culture gi dress ka se ta na akhoi me am culture gi yo khat pa gi shu ai di ama o hele mera hau chong mana ama di akhoi gi chin mi da mi chin nau sing sa hana nushina ra ga su lai di ado ga nga si gi mera hau chong ba hang tak kum si gi mera hau chong ba si la ba si de he na nushina ba pi bo ra shan mo hai ni ai gi ni anjali ja kham ai ni to ko ni sama ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯆꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛꯐꯥꯎ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯕꯗ ꯗ꯭ꯔꯦꯁ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯇ ꯎꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯎꯕ ꯐꯪꯖꯔꯦ ꯌꯥꯝ ꯍꯔꯥꯎꯖꯔꯦ